Warisi English fairy tale dagi handok sabani. Wari handok pirakpa isan bi tensubam. Mamangaida amuthoi kauba ningthau ama palami. Mahaki masanupa lamjingba kauba amasulay. Lamjingba pikligay matamdagi hongna mapa ningthongna luna sana yuklammi. Maramasina pakhang mapung pharaba phawdasu naw saurammi. Masamag ningthau masani haidana matam suppa napal taurammi. Atopa miyoisingda tathi tawaina tawbirammi. Makha thaba manaisingdasu otpi naibirammi. Matausida amuthoi masagi oiriba phibamduda makok sarammi. Nongma nungthilgi matamni lamjingba mahaki marub mera kauba amaga asa athak saminnarammi. Matamduda makhoi anigi phamhamduda ising sotlambadagi khudaktuda manai anidu kauthoklammi. Aduga manai anidu makhut namanaduda ising yawba patra ani yalalammi. Makhong namadu thangat halammi. Aduga kalengi sakraba nungsa maraktuda lephalammi. Maisa khangba ngamdabada manai anidu kaplammi. Lamjingbada amuktadi ngakpiyu matungda sectionna taurage haina hairammi. Adubu madu tabibaki mahud makhau pongna noklammi. Asa athaksingdu sakhom sauna huklaga sarammi. Lamjingbagi matawduda mahaki marub meradi asukki matik nungairamde. Hairurabasu karisu kanaroi khanbadagi tuminna yenglaga lay. Tanzaduda manai nupi amakhak sangom puraga laklammi. Aduga mera amasung lamjingbada pibirammi. Sangomdu lamjingbana tapai aduga thaksilli. Adubu khanghaude khudaktuda thakchin khiba sangomdu othoraklammi. Aduga yamna sauna asumna hairaki. Hey, masigumba asamba sangom sidi. Karamna ningthau masa oiba ingonda thau haidana puraklibano. Asuk hautaba, asuk chawkhattaba, sinjaksibo aingonda pizariba. Chalo, hausingmak khudaksida nahaksu makhoigumna nuksa maraksida lebluso. Asumna hairaga lamjingba manai aniduda amuk yengi aduga laurammi. Hey, minaisa, nakhongdu wangna thangatlu. Natrabadi madudagi hena kanba chairak phanganiko. Lamjingbagi tamthiraba matawduda merana hairammi. Itaw, miyoiba haiba jibase soidaba ngamdaba kanasu leitabani. Makhoida asumna chairak pibase nahaksu masigi mahidi phanglakpa yai. Lamjingba sauna khumlaklammi. Nate, karigino makhoibu aina ikai khumnagadoribo. Minai ama oibagi thabaksu ningthine tawde. Nungti numit khudingi yamnasu charangne. Aduga makhoina aigi tumbasu thugairibani. Ha, masidabo makhoibu chairak phampham thoktabro. Aduga ne itaw, nahakna makhoigi matoksida yamna nungaitaba poklagadi haujikmak chatlo. Makhoigi mahut sinbiruso. Lamjingbagi mathong sadaba marup masak khangdabagi wangangduda merasu mai hauna saure phablambadagi phuk haugatli asumna hairammi. Phare adudi itaw ngasidagi nahaka aiga marup sanabase toklabani. Marup masak khangdaba nahaka loinagadauba sarukpudi hogdong ama oina loinavana hena phai. Nahakti ningthau masani masigi napalsina asonba misingbu hanthana ubiba haibase masi yamna lale. Nahak yamna phattaba miyoini. Wafamdu tarubada lamjingba asumna khummi. Aina ningthaugi masa oirambasinani tawningbata tawba ngamlibase. Aduga kari natik leidana nangna ingonda adumna hariba. Hai, kana lei. Masigi wazaw ngangba nupase konunggi wangmada tanthokro. Khudak aduda merabu lalmi kharana singlaga pukhre. Adubu meradi saubana loire. Asumna merabu nungsi haitana tanthok pikhi. Matam kharadi haukre. Ningtham tha lakpa matamda lamjingba konungda asum leibaduda anam aha suraklammi.
Maram asina mahaki apokpa mapa ningthauda asumna hairami. Pabong, ay konungda sum leibase. Isa si nungaitre. Aduna thangnaba khulda leiba umangduda ngaihak koithokloge. Isa ibungo, satlo. Adubune, nahaki khongburoi kharagadi loinaraga satluko. Khudong thibo haibasi tamba ngamdedo. Mapagi waduda lamjingba noklaga hairami. Pabong, ay ithantamag chatsageda. Kananabu kari tauruni. Konungsida leiriba lamisingse aiga wakal ichan chanade. Aduna ay ining tamna chatsabado pamjay. Maray kanba masanupaduga manaruba haibasi oiraroi khangbadagi khongchat aduda ayaba pirami. Masidagidi khudakta makutta asa athak yomsilaga sagol amakhak thauraga umang tana laklammi. Asumna lepa laita lakpa matamda umang yoksilaklammi. Sagol du uzaw amagi manakta pullaga thamlammi. Aduga makha tana asum lakpa matamda usek amakhak langda thuraga leiramba thengnarammi. Madu ubada panthaba tawdana usek tu lauthok pirammi. Aduga makhubakta haplaga sanarammi. Tanzaduda mahaki hek mitmangda satin masa manba sengom amakhak leimaida chatpa urammi. Matawduda lamjingba yamna ngakna asumna soli. Karino tawriba matoksidi. Sengom sibo thawaiga palaba satlane. Leimai thakta chatliba sibo masibo aigi misina oiriba zatla. Natragana karibu oirigaba. Asumna munna yengluba kandadi khangle. Angakpagi matawni nupi apikpi amakhak sengum amakhak puraga chatpa oirammi. Madu uvada lamjingba thinthaba tawdana apikpa nupidu pairaga thangatlammi. Aduga asumna karyamnaraga hairammi. Nahakkumba taibang mi manba apikpa jibasidi amuktabu ukidrine. Nasina ahanbani. Panadum phare. Nahakpu aigi konung tana puba tare. Wafamduda apikpa nupidu yamna pakhatna khumlaklammi. Nate sakhelhaba. Adumna phirepto lobiganu. Yarabadi aihakpu amukta thadokpiyu. Nahakna apamba khudingmak ai pinaba thaurang tawjage. Lamjingba noklaga hairammi. Nahakpu hojikmak aigi konung tana pugadawribani. Aduga miyamda nahakpu utlaga miyam singdugi awa pothana pham ohengadawribani. Ngasi haiba numise kayada laibak phakrabano. Wafamduda nupidu yamna saurammi aduga hairakhi. Nahakse yamna phattaba miyoi amani. Aibu apikpa nupi amani haidana karyamnarabanina phare. Adudi hojikmak nahaksu masigi sekhengse phanghanba tare. Masigidamak aingonda iral sibasu yaroi. Nahak nasana tawjaruba thabaktugi mahaini. Asumna hairaga mahaki makhwangduda yepliba patra masadudagi hu chelaba mahi amakhak lawthoraklammi. Aduga lamjingbada haijille. Matamduda lamjingba hidaktugi mayaina kankhibadagi wantharaga leimaida tukhre. Mitkup kharagi matungda lamjingba makok pairaga uirum mamit pangthoraklammi. Matamduda mahak apikpa miyoiba amakhak olaga leiramle. Maduda mahak yamna saungna nupiduda hairammi. Hey nupi, aihakpu yamna thuna asengba miyoibagi phibamda onthokhallo. Natragadi aigi inaisingda yathang tawraga umangse mang takhalagani. Ningthaugi masa aingonda karisu leitaba nangna adumna tawba yabra. Apikpa nupidudi karimata taramde mahakna purakpa sengomdu puraga chatkre. Matawduda lamjingba hena sauninglammi. Mahakna asumna lauraklammi. Oh, nahakna aigi wase kanthoklabanina phare. Aina tawba ngambasingdo khanghanba tare. Asumna hairaga sauna khongkap amani thanglammi. Sauningbana henmankibadagi leimaida taramba nungdum amakhak kaurammi. Laibakna thiribasu nungdumduna
ꯑꯆꯧꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯀꯛꯆꯤꯡ ꯑꯃꯗ ꯄꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯛꯆꯤꯡꯗꯨ ꯁꯥꯎꯅ ꯂꯝꯖꯤꯡꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯛꯆꯤꯡꯗꯨꯒꯤ ꯃꯈꯨꯠꯅ ꯂꯝꯖꯤꯡꯕꯕꯨ ꯆꯞꯂꯒ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯂꯝꯖꯤꯡꯕꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ, "ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯀꯛꯆꯤꯡ ꯑꯆꯧꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕꯁꯤꯅ ꯑꯩꯍꯥꯛꯄꯨ ꯍꯥꯠꯈꯤꯒꯗꯧꯔꯦ"꯫ ꯑꯁꯨꯝ ꯍꯥꯏꯅ ꯂꯥꯎꯖꯔꯝꯃꯤ꯫ ꯃꯤꯠꯀꯨꯞꯇꯨꯗ ꯑꯄꯤꯛꯄ ꯅꯨꯄꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡꯗꯨꯗ "ꯅꯨꯄꯥꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯛꯆꯤꯡꯗꯨ ꯆꯠꯈ꯭ꯔꯕꯗ ꯂꯝꯖꯤꯡꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯕ ꯀꯥꯟꯗ ꯎꯃꯪꯁꯤꯗ ꯂꯩꯕ ꯀꯛꯆꯤꯡꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯣꯡꯒꯨꯜ ꯑꯃꯠꯇ ꯇꯥꯍꯜꯂꯣꯏ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯤꯛꯄ ꯅꯨꯄꯤꯗꯨ ꯂꯝꯖꯤꯡꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯆꯠꯈꯤ꯫ ꯂꯝꯖꯤꯡꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ, "ꯑꯩ ꯎꯃꯪꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛ ꯇꯥꯕ ꯌꯥꯏ꯫ ꯊꯋꯥꯏꯁꯦ ꯃꯥꯡꯗ꯭ꯔꯤꯉꯩ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡ ꯏꯜꯍꯧꯔꯒꯦ"꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯂꯝꯖꯤꯡꯕꯗ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯣ? ꯍꯦ ꯅꯨꯄꯤ, ꯅꯪꯅ ꯑꯩꯕꯨ ꯑꯄꯤꯛꯄ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯐꯤꯚꯝꯗꯨꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯈꯤꯕ ꯇꯥꯔꯦ"꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯂꯩꯁꯤ ꯀꯧꯏ꯫ ꯑꯩꯍꯥꯛ ꯎꯃꯪꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯗꯣ ꯅꯍꯥꯛꯀꯤ ꯅꯥꯄꯜꯗꯨꯅ ꯊꯣꯛꯍꯟꯖꯕꯅꯤ꯫ ꯑꯗꯣꯝꯅ ꯏꯐꯝꯗ ꯏꯔꯥꯜ ꯑꯣꯏꯍꯟꯕꯤꯒꯅꯨ"꯫ ꯑꯁꯨꯝꯅ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯌꯨꯝꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯥꯔꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯝꯖꯤꯡꯕꯅ ꯑꯃꯨꯛ ꯈꯣꯜ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯅꯨꯄꯤ, ꯑꯩꯕꯨ ꯈꯨꯗꯛꯁꯤꯗ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯣꯟꯊꯣꯛꯍꯜꯂꯨ, ꯅꯠꯇ꯭ꯔꯒꯗꯤ ꯅꯍꯥꯛ ꯆꯩꯔꯥꯛ ꯐꯪꯅꯤ"꯫ ꯂꯩꯁꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕꯒ ꯇꯥꯗꯕ ꯃꯈꯩ ꯊꯧꯁꯥꯗꯅ ꯆꯦꯡꯒꯨꯝꯗꯨ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, "ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯈꯣꯡꯒꯨꯟ ꯃꯦꯜꯂꯩ"꯫ ꯂꯝꯖꯤꯡꯕ ꯉꯛꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯈꯣꯡꯒꯨꯟ ꯃꯦꯜꯂꯩ ꯍꯥꯏꯕ? ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕ"? "ꯃꯗꯨꯅ ꯅꯍꯥꯛꯅ ꯐꯪꯂꯤꯕ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯕ ꯉꯝꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯂꯩꯗꯨꯗꯤ ꯅꯤꯡꯊꯝ ꯊꯥꯁꯤꯒꯤ ꯃꯇꯝꯗꯗꯤ ꯁꯥꯠꯇꯕꯅꯤ"꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡꯕ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯅꯍꯥꯛ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯑꯋꯥꯕꯁꯦ ꯇꯥꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯒꯅꯨ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗꯨꯗꯤ ꯂꯣꯏꯒꯗꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤ꯫ ꯃꯗꯨ ꯑꯩ ꯉꯥꯏꯕ ꯉꯝꯂꯣꯏ"꯫ "ꯉꯥꯏꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯖꯕ ꯇꯥꯕꯅꯤ꯫ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯄꯤꯛꯄ ꯃꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ"꯫ ꯂꯩꯁꯤꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧꯗꯨꯗ ꯂꯝꯖꯤꯡꯕ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏ, ꯅꯍꯥꯛ ꯑꯗꯨꯝꯅ ꯅꯥꯄꯜ ꯀꯥꯔꯕꯅꯤꯅꯦ꯫ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯃꯤꯠꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯦ꯫ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯒ ꯑꯣꯏꯕꯅꯦ꯫ ꯃꯄꯥꯟꯗ ꯎꯟ ꯇꯥꯔꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯝꯖꯤꯡꯕ ꯏꯪꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯐꯤꯚꯝꯗꯨꯗ ꯊꯣꯡꯗꯨ ꯑꯃꯨꯛ ꯊꯨꯅ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯕ ꯄꯥꯝꯂꯒꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯕ ꯇꯥꯔꯒꯁꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯐꯤꯚꯝꯗ ꯑꯣꯟꯊꯣꯛꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯪꯊꯝꯊꯥ ꯂꯣꯏꯕ ꯉꯥꯏꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯩꯁꯤꯅ ꯃꯩ ꯍꯧꯒꯠꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯪꯂꯤꯕ ꯃꯁꯥꯗꯨ ꯐꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯤꯒꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥꯗꯤ ꯎꯃꯪꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯗꯨꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯌꯦꯡꯕꯤꯕ, ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯎꯃꯪꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯁꯤꯗ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯆꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯂꯩꯁꯤꯅ ꯖꯤꯕꯁꯤꯡꯗꯨꯒꯤ ꯑꯁꯣꯛꯄꯁꯤꯡ ꯌꯦꯡꯕꯤꯔꯤꯉꯩ ꯃꯇꯝꯗ ꯂꯝꯖꯤꯡꯕꯗꯤ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯄꯥꯏꯔꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯃꯍꯥꯛ ꯃꯄꯨꯛꯇꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯕꯗ ꯂꯝꯖꯤꯡꯕ ꯁꯥꯎꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯁꯦꯝꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯁꯦꯝꯂꯛꯎ." "ꯍꯣ, ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯛꯇꯣ ꯆꯥꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯌꯨ꯫ ꯉꯝꯂꯣꯏ ꯍꯥꯏꯔꯒꯗꯤ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯄꯤꯈ꯭ꯔꯁꯨ ꯌꯥꯅꯤ." ꯂꯩꯁꯤꯒꯤ ꯋꯥꯗꯨꯗ ꯂꯝꯖꯤꯡꯕ ꯁꯥꯎꯅ ꯈꯨꯝꯂꯝꯃꯤ, "ꯀꯔꯤ? ꯅꯍꯥꯛꯀꯨꯝꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ?" ꯂꯩꯁꯤꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯐꯠꯇꯕ, ꯅꯥꯄꯜ ꯇꯧꯕ ꯅꯨꯄꯥ, ꯃꯐꯝꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯩꯒꯤ ꯁꯪꯁꯥꯔꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯇꯣ ꯁꯤꯗꯗꯤ ꯆꯠꯅꯔꯣꯏ꯫ ꯃꯐꯝꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯗꯣ ꯆꯟꯅꯐꯝ ꯂꯩꯇꯦ, ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯝꯖꯤꯡꯕꯒꯤ ꯃꯈꯨꯠꯇ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯝꯖꯤꯡꯕ ꯇꯟꯅ ꯇꯟꯅ ꯊꯕꯛꯁꯤꯡꯗꯨ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯐꯝꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯋꯥꯕꯅꯁꯨ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯄꯨꯟꯁꯤꯗ ꯊꯕꯛ ꯑꯃꯨꯛ ꯐꯥꯎꯕ ꯁꯨꯔꯛꯇꯕꯅ ꯋꯥꯕꯅ ꯃꯁꯥꯗꯨ ꯆꯣꯛꯊꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯩꯁꯤꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯁꯤꯅ ꯌꯥꯝꯅ ꯑꯆꯝꯕ ꯏꯟꯁꯥꯡ ꯀꯥꯡꯁꯣꯏ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯕꯅꯦ, ꯆꯥꯛꯅꯒ ꯂꯥꯝꯕꯅꯦ ꯂꯝꯖꯤꯡꯕꯗꯣ ꯂꯩꯁꯤꯗ ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯌꯦꯡꯂꯝꯕ ꯇꯧꯗ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯆꯈꯣꯝ ꯑꯃꯅꯤ ꯍꯨꯛꯂꯕ ꯃꯇꯨꯡꯗꯗꯤ ꯂꯝꯖꯤꯡꯕ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯁ, ꯃꯁꯤꯒꯤ ꯀꯥꯡꯁꯣꯏꯁꯤꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯊꯣꯡꯂꯤꯕ꯭ꯔꯣ? ꯃꯁꯤꯒꯨꯝꯕ ꯃꯍꯥꯎꯁꯤꯗꯤ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯗ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕꯁꯨ ꯆꯥꯈꯤꯗ꯭ꯔꯤ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯍꯣ, ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯆꯦꯡꯒꯨꯝꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯦ꯫ ꯅꯍꯥꯛꯅ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯔꯤꯕꯗꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯆꯥꯛ ꯂꯥꯝꯅ ꯆꯥꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯗꯅ ꯇꯨꯝꯂꯒ ꯆꯥꯔꯒ ꯂꯩꯕꯗꯒꯤ ꯑꯍꯥꯎꯕ ꯃꯊꯦꯜꯁꯤꯡꯗꯣ ꯃꯗꯨ ꯐꯥꯎꯕ ꯃꯒꯨꯟ ꯌꯥꯎꯁꯤꯜꯂꯛꯇꯕꯒꯤꯅꯤ꯫ ꯃꯁꯤꯅꯤ ꯁꯨꯔꯒ ꯆꯥꯕꯅ ꯍꯥꯎꯏ, ꯆꯥꯛꯀ ꯊꯨꯝꯒ ꯇꯣꯠꯂꯒ ꯆꯥꯔꯐꯥꯎ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯅꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ." ꯂꯩꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯗꯨꯗ ꯂꯝꯖꯤꯡꯕ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ, ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯎꯅ ꯆꯥꯛꯂꯦꯟꯗꯨ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯤꯠꯀꯨꯞꯇꯨꯗ ꯃꯄꯥꯜꯗꯒꯤ ꯊꯣꯡꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯟꯊꯕ ꯇꯧꯗ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯛ ꯌꯦꯡꯕꯗ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ, ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯆꯧꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯆꯤꯡꯂꯥꯏ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯕ ꯀꯥꯟꯗ ꯆꯥꯎꯕꯒꯤ ꯋꯥꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯤꯡꯂꯥꯏ ꯅꯠꯇꯦ꯫ ꯆꯤꯡꯂꯥꯏꯗꯨꯅ ꯂꯩꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯐꯝꯁꯦ ꯑꯃꯨꯛꯇ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯐꯍꯟꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯆꯩꯅꯥꯁꯦ ꯑꯩꯍꯥꯛ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ." ꯂꯝꯖꯤꯡꯕ ꯆꯤꯡꯂꯥꯏꯗꯨꯒꯤ ꯐꯤꯕꯝꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯩꯁꯤꯒꯤ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯇꯥꯕꯗ ꯃꯈꯣꯏꯒꯨꯝꯕ ꯆꯤꯡꯂꯥꯏꯁꯦ ꯌꯥꯝꯅ ꯐꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯣ ꯄꯥꯡꯂꯨꯔꯒꯅꯨ, ꯑꯍꯤꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ." ꯑꯗꯨꯕꯨ ꯂꯩꯁꯤꯗꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯤꯡꯂꯥꯏꯗꯨꯒꯤ ꯑꯋꯥꯕ ꯁꯛꯇꯝꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯤꯅ ꯆꯤꯡꯂꯥꯏꯗꯨꯒꯤ ꯑꯁꯣꯛꯄꯗꯨ ꯐꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯤꯠꯀꯨꯞ ꯑꯗꯨꯃꯛꯇꯗ ꯆꯤꯡꯂꯥꯏꯗꯨꯒꯤ ꯁꯛꯐꯝꯗꯨ ꯍꯣꯡꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯃꯛ ꯊꯣꯛꯂꯔꯝꯃꯤ꯫ ꯃꯃꯤꯠ ꯅꯥꯃꯇ ꯄꯥꯟꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ
ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯂꯩꯁꯤꯕꯨ ꯎꯆꯦꯛꯀꯤ ꯄꯣꯟ ꯑꯃꯗ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯍꯦ ꯑꯄꯪꯕ ꯁꯥ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯨꯅꯤ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯑꯩꯗꯤ ꯀꯗꯥꯏꯗꯕꯨ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯃꯐꯝꯁꯤꯗꯗꯤ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇ꯭ꯔꯦꯗꯣ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃꯁꯨ ꯆꯥꯔꯒꯅꯤꯗꯣ ꯏꯌꯨꯝ ꯂꯩꯖꯗꯕ ꯑꯃꯒꯨꯝ ꯀꯣꯏꯆꯠꯁꯨ ꯆꯠꯂꯔꯣꯏꯗꯣ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯂꯦ ꯍꯦ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯑꯩꯒꯤ ꯈꯌꯥꯠꯁꯤꯗ ꯇꯥꯅꯤꯡꯗ꯭ꯔꯒꯗꯤ ꯆꯠꯂꯨ ꯈꯨꯗꯛꯁꯤꯗ ꯑꯩꯒꯤꯗꯃꯛ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯄꯨꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯣꯏꯊꯣꯛꯀꯅꯤꯀꯣ ꯍꯦ ꯐꯠꯇ꯭ꯔꯕ ꯆꯤꯡꯂꯥꯏ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯅꯁꯥꯒꯤ ꯇꯧꯕ ꯉꯝꯕ ꯅꯇꯤꯛ ꯑꯗꯨꯅ ꯑꯁꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯣꯠꯄꯤꯔꯤꯕꯗꯤ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯃꯍꯨꯠ ꯁꯨ ꯅꯣꯝꯂꯒ ꯅꯁꯥꯒꯤ ꯑꯣꯏꯕ ꯂꯟ ꯊꯨꯝ ꯄꯩꯁꯤꯟꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯁꯤꯕꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯏꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯤꯠꯀꯨꯞꯇꯨꯗ ꯅꯍꯥꯛ ꯆꯩꯔꯥꯛ ꯁꯣꯏꯗꯅꯃꯛ ꯐꯪꯅꯤꯀꯣ ꯍꯥꯏ ꯃꯤ ꯃꯆꯥ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯂꯩꯇꯦ ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯑꯩꯍꯥꯛꯀꯤꯗꯃꯛ ꯑꯆꯧꯕ ꯄꯥꯇ꯭ꯔꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯈꯔ ꯁꯦꯝꯂꯒ ꯄꯨꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯂꯝꯖꯤꯡꯕꯕꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯃꯤ ꯂꯝꯖꯤꯡꯕ ꯆꯩꯅꯥꯈꯣꯜꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯂꯝꯖꯤꯡꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯈꯤꯕ ꯑꯣꯠꯈꯤꯕ ꯅꯩꯈꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯨ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯝꯃꯤ ꯑꯣ ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯇꯣꯟꯕꯁꯤꯡꯕꯨ ꯀꯌꯥꯗ ꯊꯧꯑꯣꯏꯗꯅ ꯇꯧꯕꯤꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯏꯁꯥꯃꯛꯇꯁꯨ ꯊꯣꯛꯂꯔꯦꯗꯣ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯇꯨꯒꯤ ꯋꯥꯍꯩꯗꯣ ꯉꯁꯤꯗꯤ ꯏꯐꯝꯗ ꯊꯣꯛꯂꯔꯦ ꯑꯋꯥꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥꯁꯦ ꯑꯩꯅ ꯑꯣꯠꯄꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯁꯣꯏꯗꯅꯃꯛ ꯐꯥꯎꯔꯝꯅꯤꯀꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯤꯡꯂꯥꯏꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯈꯤꯁꯤꯒꯦ ꯍꯥꯏꯅ ꯂꯧꯁꯤꯡ ꯇꯧꯔꯝꯃꯤ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯧꯁꯤꯡ ꯑꯃꯈꯛ ꯂꯥꯛꯄꯗꯒꯤ ꯈꯨꯗꯛꯇꯨꯗ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯈꯔ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯥꯏꯗꯨꯅ ꯎꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯩ ꯆꯥꯛꯂꯤꯕ ꯂꯩꯔꯪꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯨꯗ ꯂꯩꯔꯪꯗꯨ ꯃꯩꯈꯨ ꯌꯥꯝꯅ ꯀꯥꯔꯛꯂꯝꯃꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯩꯈꯨꯅ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯃꯗꯨꯗ ꯃꯩꯈꯨꯅ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯃꯤꯠꯇꯨ ꯊꯨꯞꯂꯝꯃꯤ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯗꯕꯗꯒꯤ ꯂꯣꯛ ꯈꯨꯔꯝꯃꯤ ꯆꯤꯡꯂꯥꯏꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯃꯆꯥ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯃꯩ ꯊꯥꯕ ꯀꯩꯗꯧꯕꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯩꯈꯨ ꯊꯣꯛꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯟꯖꯥꯗꯨꯗ ꯂꯝꯖꯤꯡꯕꯅ ꯃꯩꯈꯨ ꯃꯔꯛꯇꯨꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ ꯑꯩꯅ ꯊꯣꯛꯍꯟꯒꯦ ꯍꯥꯏꯗꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯁꯣꯠꯂꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯤꯡꯁꯤ ꯑꯁꯨꯝ ꯃꯩ ꯊꯥꯕ ꯇꯥꯔꯒꯗꯤ ꯃꯩꯈꯨ ꯍꯦꯟꯅ ꯍꯦꯟꯅ ꯊꯣꯔꯛꯈꯤꯒꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯃꯩꯈꯨꯁꯤ ꯈꯥꯡꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯌꯨꯝꯁꯤꯒꯤ ꯃꯄꯥꯜꯗ ꯊꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯝꯖꯤꯡꯕꯒꯤ ꯋꯥꯗꯨ ꯆꯤꯡꯂꯥꯏꯗꯨꯗꯤ ꯇꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇꯨ ꯃꯌꯥ ꯑꯗꯨꯅ ꯀꯥꯝꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯤꯡꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯆꯥꯛꯊꯣꯛꯈ꯭ꯔꯦ ꯃꯩꯈꯨ ꯄꯨꯝꯅꯃꯛꯁꯨ ꯊꯣꯡꯅꯥꯎꯗꯨꯗ ꯂꯣꯏꯅꯃꯛ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯂꯝꯖꯤꯡꯕꯁꯨ ꯅꯨꯡꯁꯤꯠꯀꯤ ꯑꯀꯟꯕ ꯁꯥꯐꯨꯅ ꯍꯨꯝꯗꯣꯛꯂꯝꯃꯤ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ ꯑꯍꯥꯟꯕ ꯊꯧꯔꯥꯡꯗꯨ ꯃꯥꯏ ꯄꯥꯛꯇꯕꯗꯨꯗ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯆꯤꯡꯂꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯨꯒꯤ ꯐꯛꯂꯥꯡꯗꯨ ꯊꯥꯡ ꯑꯃꯈꯛꯅ ꯍꯣꯒꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯍꯣꯕ ꯃꯈꯨꯜꯗꯨꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯀꯌꯥꯃꯔꯨꯝ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯆꯤꯡꯂꯥꯏꯗꯨ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯗꯛꯇ ꯄꯤꯕꯨꯜ ꯑꯆꯧꯕ ꯑꯃꯈꯛꯅ ꯑꯍꯣꯕꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯑꯅꯤꯁꯨꯕ ꯊꯧꯔꯥꯡꯗꯨꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯂꯝꯖꯤꯡꯕ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯅꯥꯛꯇ ꯑꯆꯧꯕ ꯄꯨꯡ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯂꯒ ꯊꯤꯜꯂꯝꯃꯤ ꯃꯗꯨꯗ ꯆꯤꯡꯂꯥꯏꯗꯨ ꯃꯅꯥ ꯃꯦꯟꯁꯤꯜꯂꯒ ꯁꯥꯎꯅ ꯄꯨꯡꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯗ ꯆꯤꯡꯂꯥꯏꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯆꯤꯡꯂꯥꯏꯗꯨ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯕ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ
ꯂꯝꯕꯥ ꯄꯥꯕꯗ ꯊꯧꯅꯥ ꯂꯩꯇ꯭ꯔꯦꯗꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯑꯃꯨꯊꯣꯏ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯗꯨ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯂꯒ ꯂꯩꯄꯥꯛ ꯂꯩꯄꯥꯛ ꯈꯨꯗꯤꯡꯗ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯍꯜꯂꯝꯃꯤ ꯃꯗꯨꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯂꯒꯇ ꯂꯦꯟꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯝꯖꯤꯡꯕꯅ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯊꯣꯡꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯃꯇꯝꯅꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯟꯊꯕ ꯇꯧꯗꯅ ꯆꯤꯡꯂꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯂꯩꯁꯤꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯣꯠꯁꯛꯇꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯄꯣꯠꯁꯛꯇꯨꯗ ꯌꯦꯡꯂꯒ ꯂꯩꯁꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯑꯁꯪꯕ ꯃꯅꯥꯁꯦ ꯍꯨ ꯆꯦꯟꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯥꯏ ꯑꯁꯤꯗꯗꯤ ꯃꯤꯠꯀꯨꯞ ꯈꯔ ꯈꯛꯀꯤ ꯑꯣꯏꯅ ꯍꯨꯁꯤꯒꯤ ꯃꯌꯥꯏꯗꯣ ꯂꯩꯕ ꯉꯝꯅꯤ ꯌꯥꯝꯅꯗꯤ ꯀꯨꯏꯔꯣꯏ ꯆꯤꯡꯂꯥꯏꯁꯦ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩ ꯂꯝꯖꯤꯡꯕ ꯊꯧꯅꯥ ꯂꯩꯅ ꯈꯨꯝꯃꯤ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯔꯒ ꯌꯦꯡꯒꯦ ꯂꯩꯁꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯨ ꯆꯦꯜꯂꯕ ꯄꯣꯠꯁꯛꯇꯣ ꯅꯍꯥꯛꯅ ꯊꯣꯡꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯅ ꯆꯤꯟꯖꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯄꯨ ꯍꯥꯟꯅ ꯃꯍꯥꯎ ꯇꯪꯍꯜꯂꯤꯕꯗꯨꯗꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯂꯝꯖꯤꯡꯕꯅ ꯈꯨꯝꯃꯤ ꯑꯩ ꯂꯧꯁꯤꯡ ꯑꯃꯈꯛ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯁꯪꯕ ꯍꯨ ꯆꯦꯜꯂꯕ ꯃꯅꯥꯗꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯨꯗ ꯌꯥꯏꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯡꯀꯨꯞ ꯇꯥꯅ ꯁꯨꯒꯥꯏꯔꯒ ꯆꯦꯖꯦꯠ ꯑꯃꯗ ꯌꯣꯝꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯐꯤꯖꯤꯗ ꯀꯤꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯂꯝꯖꯤꯡꯕꯅ ꯆꯥꯛꯇꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯆꯤꯡꯂꯥꯏ ꯑꯗꯨꯗꯤ ꯐꯠꯇꯕ ꯀꯔꯤꯁꯨ ꯌꯥꯟꯁꯤꯟꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯕꯗꯒꯤ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯆꯤꯡꯂꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕ ꯍꯨ ꯆꯦꯜꯂꯕ ꯁꯨꯒꯥꯏꯔꯕ ꯃꯀꯨꯞꯇꯨ ꯆꯤꯡꯂꯥꯏꯗꯨꯒꯤ ꯏꯟꯁꯥꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯆꯤꯡꯂꯥꯏꯗꯨꯗꯤ ꯀꯔꯤꯁꯨ ꯎꯍꯧꯗꯕꯅ ꯑꯗꯨꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯂꯥꯏꯗꯨ ꯃꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯇꯨꯈ꯭ꯔꯦ ꯄꯟꯊꯕ ꯇꯧꯗꯅ ꯈꯨꯗꯛꯇꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯂꯩꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯥꯏꯗꯨꯕꯨ ꯌꯨꯝꯗꯨꯒꯤ ꯃꯄꯥꯜꯗ ꯊꯥꯡꯗꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯔ ꯂꯥꯞꯅ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯅꯤ ꯈꯪꯍꯧꯗꯦ ꯆꯤꯡꯂꯥꯏꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯟꯊꯣꯔꯛꯄꯁꯤꯗ ꯂꯝꯖꯤꯡꯕꯗꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯁꯤꯕꯨꯗꯤ ꯑꯆꯧꯕ ꯅꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯩꯁꯤꯜꯂꯒ ꯇꯥꯔꯝꯃꯤ ꯆꯤꯡꯂꯥꯏꯗꯨ ꯁꯥꯎꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯉꯛꯁꯝꯗꯨꯗ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯑꯄꯪꯕꯒꯁꯨ ꯁꯤꯔꯤꯕ ꯅꯊ꯭ꯋꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯕ ꯇꯥꯔꯦ ꯃꯇꯧꯗꯨꯗ ꯂꯝꯖꯤꯡꯕ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯑꯣꯟꯈꯠꯂꯒ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯈꯪꯂꯦ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯈꯣꯡꯒꯨꯟ ꯃꯦꯂꯩ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ ꯑꯣ ꯑꯩꯗꯤ ꯆꯤꯡꯂꯥꯏꯁꯤꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯨꯕꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯂꯩꯁꯦ ꯆꯥꯔꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯟꯕ ꯉꯝꯂꯒꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯂꯩꯗꯨꯒꯤ ꯃꯅꯥꯗꯨ ꯆꯤꯛꯂꯒ ꯆꯥꯔꯝꯃꯤ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯝꯖꯤꯡꯕꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯐꯤꯕꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄꯟꯊꯕ ꯇꯧꯗꯅ ꯀꯛꯆꯤꯡꯒꯨꯝꯂꯕ ꯆꯤꯡꯂꯥꯏꯗꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯦꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯆꯤꯡꯂꯥꯏꯗꯨ ꯑꯆꯧꯕ ꯀꯣꯝ ꯑꯃꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕꯤ ꯂꯩꯁꯤꯕꯨ ꯈꯨꯟꯒꯠꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯈꯨꯕꯥꯛꯇ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯂꯩꯁꯤ ꯃꯐꯝꯁꯤꯗ ꯐꯠꯇꯕ ꯆꯤꯡꯂꯥꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯖꯩ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯛꯀꯦ ꯅꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯍꯟꯒꯅꯤ ꯋꯥꯐꯝꯗꯨꯗ ꯂꯩꯁꯤ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯑꯩꯍꯥꯛꯀꯤ ꯏꯌꯨꯝꯁꯦ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯌꯥꯕꯅꯤ ꯆꯤꯡꯂꯥꯏ ꯑꯁꯤꯅ
ꯑꯃꯨꯛ ꯊꯤꯕ ꯐꯪꯗꯅꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯐꯝ ꯑꯃꯗ ꯍꯣꯡꯂꯒꯦ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡꯕ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝꯁꯤꯗꯤ ꯍꯣꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯎꯃꯪꯗ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯅꯍꯥꯛꯀꯗꯤ ꯎꯅꯕ ꯐꯪꯂꯔꯣꯏꯀꯣ? ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯐꯝ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯈꯣꯡꯒꯨꯟ ꯃꯦꯂꯩꯁꯦ ꯅꯥꯏꯇꯣꯝ ꯁꯥꯠꯄ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯌꯨꯝ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯂꯝꯖꯤꯡꯕꯗꯨ ꯂꯩꯁꯤꯗ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯂꯝꯖꯤꯡꯕꯗꯨ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯃꯔꯛ ꯃꯔꯛꯇ ꯂꯩꯁꯤꯅ ꯂꯩꯔꯝꯒꯗꯧꯕ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤꯗꯃꯛ ꯆꯦꯡꯒꯨꯝ ꯈꯔ ꯈꯨꯗꯣꯜ ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯂꯝꯖꯤꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯉꯝꯈꯤ꯫